थासी कुंद सेनापति डिस्ट्रिक्ट की तामजान की कुंथा मरी सुबह असम राइफल्स फाजिंग की NSNM कैप्टन गाइदोन थंगाल ngasi ayuk ngan bata tek ta kaidina thadorkre hari panbe abadi ceasefire chanadaba manipur da NSNIM na maning tawna thabak tawrabra haibagi achobo wahang ama lagli Manipuri Digital Films की ममिंग लेरबा साइरेंगबा अमदी फिल्म डायरेक्टर होमेन दिवाई मसागी अनाब अमदगी हौजी हॉस्पिटल दा लेरिबा असिदा अंगम मतेंग पांगबा ओइना किदेन फिल्म्स की टीम अमना महाक मसागी युम सगोलबन थांगजम लेरकता सेल की अंगम मतेंग पांगख्रे हरी Prime Minister Narendra Modi na ngasi ahanba oina Odisha gi pangthokadaba Khelo India University Games video conferencing gi khutagda hawdolagani tongan ba mafam singda changdamnagadoriba games ki katakta leiba Jawaharlal Nehru Indoor Stadium gi hawdokani ngasi gi hawdokpagi thoram asida Odisha gi Chief Minister Navin Patnaik amadi Union Sports Minister Kiren Rijiju su saru yagadori ngasi ayu angan basarukta Jammu amadi Kashmir gi Anantnag mafamda security forcing na khut thongna bada laskari toiba gi laloba mioi ani si hari pawgi likhul amagi matungina lalobo sing aduna security forcing tamna ngasi ayu angan bada Sangam Bisbehara gi naina khungangda nomai kapselakhi madugi pakhumda India gi security force ki maikaidagi masa ngangthok chanaba nomai kapada hariba laskari toiba gi mioi ani edu sikibani hari Uttar Pradesh की सोनबदा डिस्ट्रिक्ट ngasi sana ton lising ahum gi mathakta oigetaba sana gi khoni amadagi phangkhibaga loinana phangliba sana sing Uttar Pradesh government na lilami lauthongnarba thabak paikapa hokre hari Geological Survey of India amade UP gi geology gi matungina mining directorate ki maikaidagi hariba yamlaba sana sing asi Sonbada district ki manung channa leiba Sona Pahadi amadi Hardi block tagi phangba ngamkhibani hari World Health Organization की experts सिंह ngasi coronavirus की हरक फमनी हारिबा China की Wuhan दा चक्कदौरी हाइना China की news agency Xinhua ना रिपोर्ट तौली मियोई तरा निथोइना साबा टीम असिना हौखिबा निथौकाबा नुमित्ता थुंख्रबसु China की गवर्नमेंट ना Wuhan दा चंगमदा अयाबा पीद्रबगी तुंगदा ngasi खक्तदा अयाबा सि पिरखिबनी हारि